Akaswani Imphal Ningthoukhongjam Suni na pau pajari. Mukhyamantri Heirangkhongjam Sana Heirangkhongjam Sports Complex tagi International Olympic Day run lamtharagani. Masiga loinana Mukhyamantri na mapamaduda u chara sing thabagi thoramdasu saruk yagani hairi. Security Force ki apun makangbu amana Kangpopi Jilagi tongan mafam singda thiba humbagi thabak chathabada khusu khulai amadi nongmai maru kaya phagat le hairi. Police ki pauna hai zila asigi lailon wifi lailon munlui molnoi pi molding lailon khuno masung masigi akoiba mafam singda thiba humbagi thabak chathabada militant ni chingnaba singna nongmai kapsilaki nakalani ki marakta noi kapnabagi thokdok thoki thiba humbagi thabak asi ngarangdagi mafam sing asita chatharakpani hairi. Masida single amasung double barrel nongmai tara taret AK-47 rifle ani M4 carbine ama SKS rifle ama amasung .303 improvised sniper rifle ama SBL rifle taramathoi nongmai maru kaya marumga loinana tongan ba khusukulai singchu phagatle hairi. Thawbal athopom kaithelda Thawbal District State Pensioners Union sinduna Rajya sida thabak toriba sarkari karmachari amasung pensioners singi tongan ba dabi tawduna wakat mifam pangthokre. Mifam asina atuba matamda Rajasthan Nipan Suba Pay Commission chanahanba All Pension System hanjilhanba Rajya Sarkar gi DA amasung DR asi chada nipunitoi oiriba asi yaningde phongdokba thabaktigi potharaba myoising re-engage tawba leppa thangja suti thabana chingba dabi tawri. Uttar Pradesh ki Aliganj da Animation Coaching Center amada mai chakpadagi thawdokta sahi 13 19 phawbagi manungda leiba mahiroi 13 sire mari chokle hairi. Mai adu center istagi horaktuna sakibani mafam asi shopping complex ni masida coaching center game zone amasung showroom na chingba lei. Fire brigade laktuna mai adu muthatuna mi kanbagi thabak chathaki mioi kharadi building mathaktagi chongthaраktuna thawai hingnabu honaki hairi. Uttar Pradesh ki Mukhyamantri Yogi Adityanath na thokdok thokpham amasung hospital da chatuna hauji horiba phibam sing yengshingkhre. Pradhan Mantri Narendra Modi na thokdok asigi matangda thamoi shoknu nungaitaba phongdorakli. Social media thagatpa warol amada Sri Modi na hai laikhidraba miyoi singi imung manungda lupa lakh ani gi khetipron piragani hairi. Asokpa singdana lupa listing yankhay gi mateng pigani. Chemical amasung fertilizers mantraloy na hairi mamang sayolda urea diammonium phosphate DAP amasung sulfur puba cargo ship mari Strait of Hormuz lanthokduna Bharat tamna lakre. Jahasing adu Bharat ki hithangpham sing Andhra Pradesh ki Krishnapatnam amasung Kakinada Orissa gi Paradip amasung Gujarat ki Mundrada athuba matamda yausilaglagani. Leibak asigi miyamda lau singugi damak tangai padaba har sing athuba matamda fangalagani hairi. Ngaksel Mantri Rajnath Singh na hairi Bharat na malimgi lebak chama henbada defense ki masak matum sing yonduna lama sida masa mathanta maromdom lepchaba ngamba lebak amu oirakli. Nai Delhi da thoromamada saruk yaraduna mantri na hai Operation Sindur gi manungda lebak asigi lanmi singna Bharat ki miyambu hatpada chenaba mioi khaktamak target tawki. Mangna hai sarkar asina kala sanskriti amasung lebak asina tawba ngamba lam singda hena mideng thamli. Bharat ki kala sanskriti asina sahili sing kayadagi sagonaraklaba miyoiba samaj ki lambi singbu uthokli. Marisuba MNCA Men's Under 19 One Day Trophy lisingani kunmanga kuntaruki ngasi sanakiba ahanba quarter final match ta RCA Lilongna CDCC Sagolbal Salam Laikai Buran sanini phumanga da thoike. Atopa quarter final match amada TCMDD Thongju Part 2 Pechulampakna YWC Langthabal Buran Tramari da thoike. Ngasi atopa quarter final match amadana AKSDO Khangabokna Traukwa Kaithelbu run nipan da thoikre. Atopa quarter final match amada PTRC Pasoi Part 4 na AMCA Thobalbu wicket manga da thoike. PRYA Founders Football Tournament lisingani kuntaruki ngasi sanakiba match ta EKSA Saijangna SAK Yumnam Khunobu Panjal Taruksino da thoikre. Atopa match amada KAFA Kontha Ahlupna TYSO Tumukhongbu Panjat Anisno da thoike. Polestar Development Union na sinba ahanba
PSDU Trophy Football Tournament 2023 ki ngasi sanakiba quarter final match amada Aero FC Kakching Khunau amasung WMYDA wabagai panjil amata chanaba ngamdabadagi penalty kaunabada WMYDA wabagai na panjil amasinoda thoikre pauloi jare.